अहानबदा मरुइबा पाउसिंग पिजरे कुकी मिलिटेनी चिंगनबा सिंगना कापदा नहा अमा सिरे अमा सोक्ले कदांग बंदसु कुकी मिलिटेनी चिंगनबा सिंगना कापदगी अमा सोक्ले मथौ तारबदी एमएलए फमदगी तोकनी लेबाक कन्नब खोंजंग चंगसेलगनी हाइना कैराव केंद्र के एमएलए एल रामेश्वरना फोंदोखरे खोइशाव नरबा निंगथौखोंगी मियामना बिष्णुपुर एमएलए ओइबता नतना मिनिस्टर सु ओइरिबा गोविंदास कोंथौजमना फिबम मसिदा तुमिना लेसिले हाइदुना निंगथौखोंगदा लेबा मयुप अकाय अतोय थोखनख्रे क्वाकैथल एशियन हॉस्पिटल दा थोकिबा थौदोक पाउ फाउना हौदबदगिनी कोकोमीना थौदोक अदुगिदमक नाकपीनबा हाइजख्रे अमदी लॉ एंड ऑर्डर की फिबम फचिलक्तबदगी इम्फाल वेस्ट अमसुंग ईस्ट मतम कक्तबा कर्फ्यू थमख्रे मैं मुखरुमजरे एलिटीवी पाउ मिडियंग ताबिरिबा सिंगबो सना हेमाम ना तराम नोकचरे मियाम दा मपुंग ओइबा इ पाउ पिजदिङै मांगोइना कोविड-19 गा मरी लेनेना लेंगाकना पेरिबा एसओपी सिंगाकना चटपिनबा खंगनजरे मियाम ना मतम पुंबदा मार्क्स पिबा खुदसा सेंगना हामदोकपिबा अमदे मी अमगा गी मरक्ता फिट तरुक लापना लेबिनबा खंगनजरे मसी दसनतना कोविड-19 के वैक्सीन सेंग मतम छाना कापथोकपिदुना लाइचर असे बोलान थेंगनाबदा अदोम सु थौदांग लौबियो हाइना एलिटीवी की माइकेदिगी मियाम दा अपील तौजरे हौजिक मपुंग ओइबा पाउ मियाम दा संदोकना पिजरे थासिगे तांग अहुमदगी हौना कांगलुप अनिगे मरक्ता थोकलिबा इरांगी मखा चथरकपोइना ngasi अयुक पुंग मापन लोम ताबदा ट्रोंगलाउबी खुलगी मनिंग चुराचानपुर डिस्ट्रिक्ट की मनुंग चना लेबा कांगाथै एरियादा मैतै सिंग चंगलुबदा हाइरिबा एरिया अदुदा लुमदुना लेरंबा कुकी लालहौबु सिंगना कापथोरकपा नोंमै मरुना पांदुना मियोय अमा सिरे अमना नोंमै मरुना पानबदगी अरुबा फिबमदा लाइकन्नरे नोंमै मरुना पांदुना लेखिद्रबा मियोय अदुगी ममिंग तोइजम चंद्रमणि चही कुंथ्रा अपोप्पा तोइजम इंगोचौबा लेफमना चुराचानपुरगी सेंगा लेरक्तगिनी अतोप्पा फिबम थीना सोक्लबा मियोय अदुगी ममिंगना लेचोनबम अबुंगनाव चही कुनगनिथोय अपोक्पा खंबा लेफमना ngankhalawa awang leikaidegini लेखिद्रबा चंद्रमणि अमदी सोक्लेबा अबुंगनावना चुराचानपुर डिस्ट्रिक्ट की मनुंग चना लेबा कांगाथै एरियादा चंगलुबदा हाना लुमदुना लेरंबा कुकी लालहौबनी चिंगनबा सिंगना कापथोरकपा नोंमै मरुना पानबदगी चंद्रमणि लेखिदबगा लोइनेना अबुंगनावगी फाइगन खोबोम अमदी खोइदौ मयादा नोंमै मरुना पानबदगी हौजिक इम्फालगी हॉस्पिटल अमदा अरुबा फिबमदा लाइकनरी पाउमी सिंगना डिस्ट्रिक्ट हॉस्पिटल बिष्णुपुरदा चंगलुबदा असोकपा अमदी लेखिद्रबा सिंगे लाइफ सेविंग ड्रग्स लेतबगी ममी ताबगा लोइनेना पुंग 13 रोम तारबा फावबदा हॉस्पिटल असिगे मेडिकल सुपरिटेंडेंट उनबा फंकिदे लूरिबदी डिस्ट्रिक्ट असिगे अना अयक अमदी असोन अना कया कन्नबा लेरिबा हॉस्पिटल अमदा मियोइबगी हिंगनबगी पांबै अमता फंगदबसी लाइबक थीबनी मरी लेनबो अथॉरिटी अमदी सरकारना अथुबा मतमदा मीटिंग चंगबिनबा प्रजा सेक्शन कयाना पाउमी सिंगदा फोंदोरखे मखाताना बिष्णुपुर डिस्ट्रिक्ट मतम कक्तबा कर्फ्यू खुदक्तगी थमजिनख्रे अमरोमदा कुकी मिलिटेनी चिंगनबा सिंगना कापथोरकपा नोंमै मरुना पानबदगी मियोय अमा सोक्तुना रिम्स हॉस्पिटल दा लाइकनख्रे थौदोक सिंग असि अहिंग नोंयाय पुंग अमा तारकपदुदा कुकी लालहौबा सिंग अदुना सिंगदा कदांगबन आईएफसीडी क्वार्टर मरुमदगी कापथोरकपनी मखा ताना मफम अदुदा लेबा मियोय सिंगना अमुक हंदुना कांगलुप अनिगे मरक्ता अकनबा मोंगदा खुद थोकनरबा मतोंग अरिबम ऋषिकेश हाइरिबा मियोय अदु मखुद अमदी मखोंगदा नोंमै मरुना पानबदगी सोखिबनी ऋषिकेश सिंगदा कदांगबन पार्ट 1 दगिनी मसागी चही 13 रोम सुरे अपोक्पगी मिंगना लेखिद्रबा ए बिधु कवे हाइरिबा थौदोगसिगे मखा तारकपो ओइना मफम मदुदा लमदम मदुगे हौजिक थोकलिबा इरांग असिबु गाक सेन्नबा लेरिबा 3 सुबा मणिपुर राइफल्स की कांगबु सिंग लाक्तुना सोक्लबा मियोय अदुबु लौथोक्लबा मतुंग मखा ताना नोंयाय मतुंग पुंग 3 फौबा
Taret suba Manipur Rifles ka amok kapnaraba matung mafam maduda lairamba kuki lalhobasing adu takthokki hairi. Mafam adudagi phangwa pauda manak nakpada lairiba Assam Rifles ki kangbu laktuna yengsinki. Kuki lalhobasing na kayarak hanna mafam adu lawsin nabo honaduna lakre. Lamdam adugi miyamna hauzik kuki lalhobasing na lairiba mafam sing adu takthokpiyo hairuba matamda Madugi taina onabada mafam adubu ngak seliba meitai miyamna irang asi haubani haina mafam aduda lakpa commander aduna mathak thongbada pau pikhe. Marak asida khoisaunaraba miyamna mafam aduda yengsinba lakhiba Assam Rifles sing aduga akanba mongda muknaki hairi. Chairak oirakliba phiba masi yenglaka pamdaba thodok thorakpa yai haibaki chungnaba leibadagi district magistrate Imphal East amadi Imphal West na district ani asiki oina hana numidang wairam pung mari fawba curfew komthok lambadu hayengdagi Imphal West amasung East ki matam kaktaba curfew thamkhre. Mathau tarabadi MLA dagi toklabasu kaide ima laibak kandabadi yade haina kairau SC ki MLA L Rameshwar na phongdokre wafam asing asi paumi singa unaba amada phongdokhibani MLA na phongdokhiba wafam sing ngasi akogi press ki print midang mating lujaraga aina Manipur miyamda ahunga thamjare je tang ahum thokib thogok ngasi phawa adum mayam gi awar pa yeng adum lekne adum ngasi di Manipur praja miyamda ayu mot kara phongdok sagena ngasi mayamda ai hajabne mayam labi nam kan thar phongdok jari maroina hojik lariba issue sida Manipur gi maroina praja miyam maroina khoi tapaki miyam haita lariba sakar asigi thong thorm sida pianarakpa pianai kholom am lakpa amadi party gi website wa am direct to mayam sin wara kanda khoi si tumina lai thopi matam do natrabana abang ai khanjai arang ngasi je khoi MLA khara ako honorable home minister amisa unana ma khoi mapanda khoi channa ba tharong tore adu mangonda ma be amisa gi ba ja bar ja gamen gi ba moi gi haitar isten gi matung ina ai sa gi na dai party je thadok to bhaibasi magi makhoina piro ko central singing trakpa moi gi goiba Manipur jabu kyam sing sida pato gi matung ina ai lecture aduna isama saka siaujara ga jo pen da badi mayam lai ngang so ko mayam su timing cha no khoi ngang dan lerk bane adu ngasi oiriba maroina haita tabak tari ba khoi Manipur sing jaita mayam no ure akoi ahal laman sing khoi lak habiramba haita khoi gi sabalna khoi maton chaba do sik imang thok lare ngang na na khoi pawmi sing phurakpa ade Manipur sabji tam mi sing phubirakpa tongan ba jaga da akhoi hajaruba singya ta ma dam leba praja mayam gi ngaksen habda tabi raktaba mayam sum lek phose khoi koire khoi harakpa iban kotha da leba miron bin pi hong thopi habse koire amadi kotha da mangang unokhi mal siku mayam hai harak am tabi raktaba tawi bek to duna sakar sina tawriba niti niyom amadi party side am harakta bsida pian da bana mayam je khang lakne dong sidi pian da sing wang mulala kan da khoi aroi boina homisa misa unarga magi watara matung da igona di party je ai di sida kuina lening bagi apa madu ai lei drive jima ai ngasi Manipur gi miyam da ai thamjari do ai gona di ai leijari ba ai karaoke miura moina masi MLA si thoina mathok ta da ba matam morian khale duna alaman thambiram ba ai lamsidi ngak to yade ai praja miyam ulena ai da thu matam da ai lebak si ai Manipur singang no bagi ai miyam ulena ai fil chat ba horgan habsi mai Manipur miyam da ai thamjari adu ga ai gi kendra gi nal singama singlen sanago ma thoi ka thopang ba adumba naha mayam ai lejare makhoi loinana ai Manipur gi awana tariba aduga halaman thambira pa ku thambiramba akhoi metel ba se maroin Manipur leba se ai ngak da saugira na habsi mangasi ai Manipur gi mayam da ai khangan jabane adubo aroi na mutang di ami sauna ruge ngasi honorable speaker loi ibani pungmari makhai ticket kai ai gwati da ami sala kani hai adu mauna matung da ai haiba ai hajari pa thabok singa se isa goi nai ai tawjana Manipur mayam da hajari asu puira khang pa ta hum da gi dum khang lak pune yam nungai akhoi meitai gi kana kanda yung khuni gi laisang ne kana kanda akhoi meitai yung khuni makse hek nongan baga uija thokanda kusana mai dung mai thadana koro hon bunum khoiram kanda akhoi leijab na yasam barasu adu luang matam su nong hum lak khoiram na akhoi gi meitai gi de akhoi gi de yung khuni makse akhoi laisang ne temple ne ba aduna akhoi gi sugba temple gi masau yung mai thabirak pa ipai pun thambirama kondong lairembi kabul lekha tonga ba su champura ido pakham laisang mai thak su mai amje khang la khune du khang ma wang mugi pangan je khoi da lectre khoi center su khoi hai bia ba hai state government su
होने लेदुबु प्रजा मयामना पेन बोयदबनिना आई मणिपुर प्रजा मयाम गुलना अखोई हाइबा अहलमन थंबिरबा मणिपुर से ngakpada फिल चलन हाबसे मई मणिपुर मयामदा आई थमजबने अदुगा आई कोलिक ऑनरेबल एमएलए सिंह सिंगिदे मखोई तारा पुल कांदा मखोई जाति गबा मोई जाति वे पोलमा सेंटर खंगख्रे अखोई गबा एमएलए सिंह दे आई फाइना होबे याबा होबे दुबु पुनसे हाबसिमा आई थोइना पुंग फादे ऑनरेबल सिंह मिसर खा पुनतना ngaliye matam du khona khoisu mi swaina punje haibase kar khana ai ऑनरेबल एमएलए अहनसिंग दा इन हाजिंग मानबसिंग हाइजबना दुबु मखोई मखोई थौक चिनब्रा मखोई वखलो लेबा कनो हुन खोई पुनबदी ngamde aduga uslaibak thibana अखोई मैतै मरक्ता बलबु लेतोंग मंगुंबा याम काय खुनबा मजाति नुसीदबा असु मिसिंग पा काय लेबिन अखोई जाइदि यूनिटी सागतपदा अपुंग फादबरा हायना खलेदन हौजिकति लुसले जे इसा गेलेबाक सिंगाकपदा अखोई सकान तबजि मथक्ता मणिपुर दा लेरिबन हा मयाम पुला कांदा अखोई लेबाक से कमिना सिंगामुना से हाबजे मई मणिपुर की प्रजा मयाम आई मरोइना हौगलेब युथसिंगदा आई थमजरी अमिसा उनबगी मतंग जे अखोई हुजिक अमिसा उनब चकदब जे अखोई हुजिक स्पीकर लोइन अखोई एमएलए खरा अखोई पुंजिन हनी मफम मदा अदु हुजिक ओनब चिफ मिनिस्टर कौरी अदु अखोई न साइगे दबो तुमदे हुजिक मक्ति करी हाइजिक हाइबदम दे मियामदा थमजरी अपुनबगी होइबा वारिबा सोइदनाय मखा तना ngasi बिनिंग दम आई मयामदा आई सा तौजरके अदु चबे सोइन चलकान होम जे अमिसादा माना अखोई दम खनबिरिबा कनोसे चलग हंगुनी अदु अखोई अपामसु मंगोदा थम्बुनी तंगाई फलो अखोई ऑनरेबल प्राइम मिनिस्टर फाबा उनसेन हाइनबो ले अखोई तंपाक एमएलए सिंह हाइता एमएलए से मैक्सिमम सन होनरे मैक्सिमम अखोई तराग मथक सेशन प्लान तौरी अदु याम पेंदबदी अखोई मणिपुर की पार्टी की अकोक थोंबा याम स्टमिना लेसन काम गांगदबसे ngasi makta मिजोराम दगी मै तोंगा तोंगा गवर्नमेंट साइड दगी दे पार्टी साइड दगी गा मणिपुर स्टेट इशू पुथिंग जलक पुजा सुक मते हेना पेंदा मसक मोइरे सिना जे हेना अखोई दा नुंगाइता फावले दु मखा तानसु अतोप स्टेट दगी मणिपुर इशू सिदा मरम खंगदना अदई हरफुं खंगदना अतोप स्टेट ना माइ माइ कनो निगा हाइ पोस्ट मजु आई हाइन जनिंगदे अदो अखोइसु नखोइ मयाम द अखोइ कीदे अखोइ पाइ पुना क्याम थौना फगे हाबदा मालेम द नुमित तादबा ब्रिटिश की कनो दो अदुगुम्बा इंग्लैंड की कनो दो खोंगजोम देदा पौनाबासिन थांग पाइरा कांदा ब्रिटिश की टोप तुगा अफाम खुलाई नोमै दु फैना थिंग नकी मदुगुम्बा जाति की मचा मसुनी कुचिंगलेन सनागुमन हा मयाम हजि मैते लेबाक द पोय हाबसे हान तांग हुन पोखि खोगुना साखिने दना अखोइ सोइदना अखोइ लेबाक से काहिनदनबा अखोइ पुन ngamina गने हाबसे मै थंजरि चैरक्सिदा हजिक ओइरिबा फिबम असिदा बिष्णुपुर डिस्ट्रिक्ट की ओइना फिबम थीना सोक्लबा फाउबदा लेंगाक पाइरिबा सिंगना तुमिना लेसिनलि हाइदुना खोइसाउनरबा निंगथौखोंगी मियामना निंगथौखोंगदा लेबा वर्क्स मिनिस्टर सु ओइरिबा गोविंदास कोंथौजमगी युमदा थोमजिनदुना पेंदबा फोंगतोखरे यामलबा मियामना मिनिस्टर की युमदा अकाई अतोय थोखनबा हौरके अदुबो मणिपुर पुलिस ना मतम चाना लाकपदगी का हेनबा अमांग अतादी थोखौद्रे पाव असी हेक ताबदगी एमएलए मिनिस्टर सिंगना मसा मसा के क्वार्टर अमदी युमदा लेबा गाड़ी सिंग अमदी ममल याम्बा पोचै लौथोकनबा हौखरे हाइना थाजबा याबा पाव अमना हाइरी नकल अमरोमदा फिबम असी लाकपदगी मणिपुर की चीफ मिनिस्टर ओइरिबा एन बिरेन की बाबू परादा लेबा सीएम सेक्रेटरी तसु सिक्योरिटी की अकनबा चेक्सन थौरांग लौखतबा हौखरे सेक्शन कयादगी अनी सुबा जून 19 अमा लाकद्रा हाइबगी मिपाइबा पोकनबा हौरे हाइरी 자기 앞에 서는 그냥 거기나 앞에 땡도 오고 봐. ngase kwa kaithel da leiba asian hospital manakta thokhiba thodok adu soina khibadagi thokhiba thodokni masigi damak kokomi gi coordinator jitendra ningombana miyamgi mahut sindana soikre haiba wafam phongdokre wafam ase major khulda leiba manipur press kapta pangthokiba paumi singa unaba mada phongdokhibani paumi sing unaba da tangkhul people organization imphal gi president
John Raleng, Tangkhul People Organization Imphal Executive Committee, M. Ngarangmi Amadi Kokomi Media Coordinator K. Athoba Sarukya K. Thokiba Thodogadu Tangkhul Amadi Naga Ichininaw Singda Atamnana Taukiba Thawong Nate, Nupi Adugi Machaduna Kodong Tiba Taba Aduda Khoisaunaduna Kantaba Wat Padagi Tokibani, Soina Kiba Aduki Damak Tangkhul Ichininaw Singi Luchingba Singa Cham Thokna Kiba Lade, Imphal Manung da Communal Gi Oiba Irang Thok Palate Lunina, Atopa Mapalam the Lakliba Paumi correspondent Singna Pau Piba Matamda, Communal Riot Tokpa Yaba Pau Pibi Danaba Apil Torake. Domestic Mineriba, Sina Woriba, Nagagi, Snauxina, Tonkulgi Snauxina, Noai Tabukotaba, Labiramokusu, where the people Sida, Nanga, Noai Tabotu Labirano, was Kang the Badigi, Asagi, Lake the Imudugi, my family, Namagi, Masali, and the Bagi, more than Masaga to the Wakang the land, Toki Batigini, Haina, Kanbiraga, Humanity Ground, Labiri, which Punan Kisana. Hana regulated kwa adugumna musu leminasi aduna mayamna thamoi nuaitaba leibiriba ai nungsirba ilexa nagasingna phaubi bodu adu hena akuidu su hena nuaitaba phauji aduga mayamgi mohut sinjaraga hukumina nungsinanasi hinginasi haibo phomju thamaga soikhre haibo phomsi tha thumjari mayamsu sinnaw ai nagagi sinaw alamun sing kunangsu yabigini haibo thajosu The high report to deliberately a community now, Naga, Chilino Singda, or Tangkul community, the Atamana target to attack the Wugi Wafam Krem to Late, Chumnagi, Ziki, Todu, Dagi shops, Alaba, family, Mio Singna, Adum Makalgi, Responsama, Lambi the Toropaduda, Mapachana Hecting, Nerubadagi, Jimmy, Chino Singi Sagadu. Cookie, Masaka confused at the gate, when I had talked to Bugiwani, Aduga cookie or winning the winner to Bugi, Pivum da, Pau du Pangeduna, Haribu Wafamasina, Tongan Media House Maruena, a cookie East Mojona, Yamna Aran Bamonda, Haribu Pausi, exaggeratorga, Pau Pombugi, a quick Pau Pangi, and a Haribu East Mojogi correspondence with Riba, with the key Quinupimicha du Soe Chana, Warisaraga, Pazana, Bapta, and Remerandi, Hojik Lady Bapivum Masida, Equina. Communal tone, the communal flavor, the Pau Pombi kind of a crime like Teaduna, a Quima misunderstanding, Hena Toga, Iran, Chotuna, Maramo, Yanimakai, a Koi Midiagi, Pau Pombi was sing the Su Yanikano, tension is Handanaba, reduced on another monda, Pau Pombuduna, Chumba, we can have a say, Ismozogi correspondence, and do the Sokoi Sans, Waris Hazagre, high report, say, Koi, Makedegi, Nagasing the Metena, Adumana, communal Uba. Riot Ama, not tension numbers, Hagan Pagi Wafam, Intelate, Nagagi Jinao, Kudimak, was using to in Parliament, Magi Makai, the Nuaina, Chak Sadana, Kaimta, Kia, Kang Late and the Leminary Habisa, Masi Manipur Amadi, Manipuri Wang, Mother Ladyba, in the Agi state, Kudimak Amadi national media, Amadi international media, Punamakta, Highway Pause, Yonana Vidonta, Akomiam, Pamina Rakanda, Aduma Makalgin, Shinadaba, Kanachainaba, Madi, Yanadabagi Wafam, like they have a say. Amaromda Tangkhul People Organization Imphal President John Raleng na phongdokhibada thodok adukim dama Tangkhul miyam saunarami adumakpu soina khiba thodokni atamna na tokhiba leite haiba wafam chamthokna badagi masigi matangda maitei sing Tangkhul gagi marakta waroba leinadre adumakpu akai atoi khara thokhiba adugi dama compensation khara pihaningbagi apamba phongdokhi Tangkul Krisi to ride and Nungai Gasman to City Yam Nungai to go and I the city power city Nungai Daniel Lerambani Mabani Bolagam the Yam Sauraga Leram with the music Yam Nungai the Adu Bow the Machine Machina clarify the Uganda day Drum Dogni around the Sington land grey Kang the Wishington the Kangre Adu Hoji Power Tangkul Kremnadi, I can't Adum Kangsin the Doshim Navni, Adumashiti Gri Doshabno, Moin Aguaman Dogner of the Ariam the sounding I name Yambula, Badum Jalaga Pare no Leroy Vajalagi. I know them high share Yam Lagan, Naikuni Adum Basu, Aduti Hojiki Wana Dine. Gri made him Yam Naduman Dogadra. Amani Kang the Bashinga. Pop out of the Dork of Iram. More in the Greek, no, I go Basuman, the Doguner City, I should tata Jedi, and the Mojado Mine Hagni.
noi side on behalf of Tori Bamishin to him Huda, no Medi Society, Moina Kangabia mind of the story. I will be no Mayadama. Ah, Lamdale, the Satrishing out the Nina. No in a credo machine and compensate Grito with the Nunga Trainer, Egi Obinati Madu, Nukwamiam request only. Pare Miyamasuman popped under of Nina, Equa infant the Levision Gigi, Equa Yandere. Federation of Haumi gi Core Committee gi Convener Oiramba R.K. Rajendro Atopa Mingopalsana ngarang laikhidraba matong mahaki aroiba matong mga mahaki poknafam oiriba ya school chunga kham lairakta ngasi pangthokre thoromaduda sarukyaba lakhiba Kabui Union Secretary General Lalbon Kabuina Fongdokibada Rajendro na Manipur gi apunba saktam kannaba honabada Federation of Haumi asi semlambani mahak na taibang asi thadokto chatkiba si leibak asi khakta natana malem gi oina achauba mangjaba amani Hojik Thokliba irang asigi matangdasu mangjoknana asigumba irang lakani haina ithokhtuna thanammi Thokliba irang asi yelhomi oiriba aikoina amato oina punsinduna lamdam asigi kannaba honamina si haiba wafam phongdokhi loinena leikidraba mayamgi lal ama oiriba Rajendro mapugi leikonda ingna chekna leiba ngamba oishanu haina su yaifa pausel pirakhi Thoramdada sarukya kiba singa leikidrabagi maramda tongan ba wafam kaya su phongdokhi Mana yelhomi hene haibada ibani di yelhomi nina ay maming panning de yelhomi nataba yelhomi oiba haibasu lei ko haibasi mana chapchana tambi ba jahi kungi mamangda madi hojik leiriba irangi matang dasu madi yamna clear oiraga leiba litaramani ayambana ngarang ngasi se phaptare ado ozadi mana ngang kuting se basis leiraga yam clarity da situmed yam convincing oina yam na decisive oina ngang ngamba misagamani aduga na ngarang nungdang nataba dang kunma thoigi ayuk pung mapan makhai da aingonda phone torame Oza Wilson akwai Federation of Haumi gi President Jatumani ga akwai khaktang pham da ba yadre amatang pham che ai laura kram na de ai thabak chile ngasi su meeting ani le nungdang oi su ai ngasi di soina lakni go hairam ai nungdang phawba ngai bani tang kunma thoi numit se adu ma se aina hojik tamu Jatumani da hange waman bagi yambong ngasi di potharo nang wagre haina thammani ai ahindu ma di ai gi da laga ai lampen quarter de lebani aduda lakke na toramani ngarang du kai torobuna ai chaserai na tobida pausi last pausi phangak pada ai thamoi sokpa yam nungai da bam phawi ahing tumba yate akhoi gi di ngasi akhoi je yelhomi nataba atopa foreigner mayam amna ngasi mak tangdu laita phang khangdana siba changba khangdana akhoi na ngasi lepak pa laibak lepai tanja si yamu ishona pubi hi ba haiba se mapun gi manakta pugi ba haiba se akoina kaungam maroi jaba nimit asibo koina singtha na lehoro ga jaba nimit amane thamjage UMO gi saite ge yamungi thawaina hakjangna ingna chingna leibasu oichunu aduga yamungna tawiramba thabak mayamdi aina singtha draga su yamungna hek mana retire oirakpadagi United Committee Manipur asoba thawjang lobi rakhiba ngasi mo haumi ja lobi rakhiba yamuna puthokhiba mathamoi hakjang yauna puthokhiba atopa purusing hayi lakhiba gi record mayam puthokna ira iba thara iba mayam ase ngasi gi mirona yamuna pamjaram baja punna irai cha punna maki mapamda Universal Mother Organization gi mama ama oina aina mayamda thamjari nungsigraba khoi mayamgi irakta lai biramba khoi mayamgi lamjing biramba yamungna chakhraba matamda ai punam amata oina aigi magi haiba wakalon thadoktuna phuruk kanglu haiba naidana yelhomi sing amata oina punsinnaba honamina si haiba siga loinana ai amukasu ikoknona miyamda ai thamjari aduga loinana ngasi mak iramda masida mai hora cha ibasida India government khoida yengiba mieng asigi
dagi akhoi mache mache taina rajanti gi orgasu amagi oja punna punsinaba rajanti haiba laitaba social haiba laitaba miyam haiba laitaba apunba iramdam ase kanminnaba duda yamungi mathomai penbo oisu District Administration Thawbal amadi District Police Thawbal gi maikei dege district asigi manung hanjinna chingan nakna leidiba khungang singda mahausa gi punseda hanjinna ba amadi prajamiyam sing pukning fathaduna tangdu leitanan leinena ba khongthang sing leptana lokhatle ngasisu district asigi hairok kendra gi manung channa chingya nakna leiba khungang sing haibadi Sanapati district ki Saram Patong khun ga tainari ba Phanjakhong khun Chandrakhong Malom amadi Pitra gi khunja singapunna mifam Pangthok minaduna security ke checks and thorang kayada apen penda kaya tanaminakre Phanjakhong Thumkhong Lairemba Sanglenda Khunja kaya yauna pangthokiba mi phamadada SP Thawbal Jagesh Chandra Haubizamna hai Kanglup ki irang asi hek haurakpadagi district asigi matai ithang thangna leiriba Phanjakhong amadi Chandrakhong khungi khunja sing asibu ngaknanaba amadi khun thangnana leiriba khunja singa pamdaba thodok thoktanaba CDO team ama adumak lengdana thamlakle hojiksu khunani asigi khunja singi apambagi matung ina ahenba IRB personal contract amanga amagasu khun ani asigi mayaida leihanduna numidangi matamda pamdaba thodok sing thoktanaba ngak senbagi thabak tohalle Maramasina Kunja Singh na mipaiba pokpi ganu Kunja Singh na State Force ki outpost ama hangnanaba wafam thanglakliba asibusu kari toba yabage haibadu mathak thongba singa tanakhigani haina phongdoke mifam aduda saruk yakiba DC Thawbal Ahanthem Subas na hai Kanglop ke irang asina piriba chaitheng asi district asige manungda leiriba praja section khudingmakta phanghandanaba district administration amadi district police ki maikaidagi angamba thakta honare Phanjakhong amadi Chandrakhongi praja singya apambagi matung ina khun ani asigidamak akhanana police personnel kaya watana thamle khun thadoktuna chatnaruba khunja kaya ama mayum-mayumda hanarakle khunja singna district administration amadi district police ta adumak thazaba thambiyu amade khunja singidamak paikhatliba thabak thoram sing asida khunja singna cooperate tawbiyu haina appeal tawraduna matung tarakpada khun sing asigi atai chawkha thorang kaya dasu district administration Thawbal gi maikei digi tawba yaba kaya tawjage haina DC Thawbal na phongdokhe सिमाई थमजरंगे अखोई साइड की अंगम मतें पांगगा नखोई अखोइना होनरखिगनी हाबजेदुगा अखोइना तौजरीबा पोचिदा थाजब थमगिसिनै गिदि मीना पंगाय हाइजनबा मीना कनो तौबजे थाज कईगुम चिंगनबा लेबजुम हंबिरोबा दिसे कनो लेरिको प्रधान जिला लेरी कईगुम र्यूमर खंदेमा खंदे लेरगदि दग लाउना दम हंबिरोबा सी हाई सी लेब्रा दग दग सेंदोंनरगा नसागी हाइरिदो अखोई एरिया नतबा इम्फाल ईस्ट की नंबर नखोई सी फाव याबजिबो थौबाल पुलिस न कवर तौरबने हाबनिदा सिगी कनोसी तौबिरगा थाजब थंबिरगा केमता लेरिबा तै सिंजु कौशन बिरगा थानगी नॉर्मल लाइफ ता कइनोदा होजिपि अखोई लौ के मतमसु यौरादौनिना थानगी नॉर्मल लाइफ ता हंजनबा होनबदाई अखोइना तौजरिबा केनोसिदा मतेंग पांगबिउ सिमता हाइजगे अदुना आइना फिलिबसिदा पेंदबा खोतबा लेरगा पुनमक तानरगा लोय तौमिनसी अदुगा कनोमा हायरमगा खुन थादो चबिगिनु अखोय अंगंबा लेवलगा मयाम से नाक्सनबा अइदुम हौबन मितगी ngasi bo dum de sinjari bani ai no si mai gi si za kang mayai da chu adai tawbu thuno da chu ingou ro da chu adai laru tan pita da chu adai ga somna kan nongbrang da chu Thawbal district police command loi no sangi bani aduga tan khongsang da chu adai lauremam da chu adai salungpham da chu adai hairo ki mama ingang lok da chu akoi loi namak deployment tor ga lai ni ba adu deployment tor ba akoi gi lai ni ba mayam se loi namak tik ta kai dana gyan ta na tangduli ta na lai na ba loi namak sinli bane ba koina anu ji lau te nam su malum gi keno proposal am su pire masi kai do bi age du mai du yeng jage loi namak Amaromda Nongpok Sekmai Hizam Kunauda National Alliance Young Entrepreneur Club amade Hizam Kunau Ima Lup Maira Paibana Sinduna Dharna Fam K. Amaromda Yaripok Petri Dasu Petri Youth Development Club PYDC amade Nupi Marup Association Maira Paibina Sinduna Dharna Fam K. Paugi Marakta Natin Babrek Amalomina Se. Babina Diagnostics Manipur da ihan hanba oina ingsok lisingamaga jamapal marifuhum doida linkatki
Masina awang nongpok Bharata yamna pak chawna miyoibagi ana layengda darkar lakpa makhal kayagi changyengsing pangthoi. Mayamdugi marakta amatang pallabada radiological investigation su mai pakna pangthokli. Wana honajaba miyoibagi sebani khana angamba thakta laibak thiraba ana ayek nanglaba kayagi mateng pangjaba asi sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi. Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari. Unit asida thamjariba matam gi darkar oirakpa equipment singdi 1.5 Tesla MRI, 128 slice CT scanner, mammography, DEXA scanner, digital X-ray, luinana, hematology, clinical chemistry, amadi, clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO College, Kongman, Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Break ki matungda mayam butaram nokcheri makhataba pausingu pizare. Haukiba May ahumdagi thokiba Kanglup ki rangna maram oiduna hauzik oirakliba Manipur gi fibam asida nan kuki MLA yankai fam thadoko kuki militants ki su lauthokadabani amadi kuki gi tonganba administration thamba yaroi haiduna Thobal district ki Yairipok Bisnu Naha Pukri achauba mapanda ngase wakat mi fam famduna khongjang changsin khrei. Kokomi gi luching makada Bisnu Naha Youth Federation Yairipok na sinduna pangthokiba wakat mi famada Social Economic and Development Organization Yairipok Bazar Bamo Laikai Youth Club Yairipok Sifai Laikai Guidance Club Yairipok amadi club singa sina koliba Laikai singi mairapai bi loop sing yauna miyoi lising kaya na nga sige wakat mi famada sarukya ke wakat khongjang aduga mari leinena BYFY gi President Laishram Anand na haikibada Hauzik Suda Ladiba Kuki Militant Singna Chatharakliba Thawong Singh Manipurda Kuki gi tonganba administration thamu haibana chingba demand sing yaning de haiduna wakat mi fam bani amadi oirakliba phiba masida Manipur gi Kuki nattaba MLA singna tumin leishin bakari gino makoi MLA yankai ase moral ground da fam thadokadabani haina su phongdokhe Sigi wakat bifam asida khoi agenda mayam je khoi implement of NRC need of the hour when we take our blood not our land why the central government is silent when our women are raped civilians are burned down houses are burned down when our fellow are killed why central government is quiet Manipur government ki MLA yankai na tumina leithuko kaigino moral ground na makoi bu resign to adagi down with the necro terrorism akoi gi chatam kai be aroi haiba chingba mayam asigi agenda da khoi ngasi civil protest Wakat Mifamaduda immediate resign responsible 50 MLS, stop inhuman economic blockade, down with narco-terrorism, withdraw so with Kuki militants, implement NRC immediately amadi Manipur gi saktam kaihan bayaroi haiba play card sing sizina kibaga lunina, kolau sing sulau ke. Aikoi Central Force Pamjadre Manipur gi State Force oina thazin birako haina phongdokre wafam asing ase ayuk pung taruk tarak paduda khoren takmak thamna pokpi maningi mafamda nongmai kapnare haiba pau fangbadagi changsin loba paumi singda laikai adugi khunja amana phongdokhibani Mahakna makha taraduna ngarang ahing pung taranithoi khara helakpa matamda Galmonda leiba yum tararom mai tharamle amadi ngangkhalawai maning Sengbianda leiba Hill Valley Mission School koba naungna lingkhatpa school amasu maina tumna chakre haire mai chakpa du urakpadagi khunja singna makoina ngak senduna leiriba mafam singda leiramba khutlai paiduna ngak nakhi loinana mafam aduda Central Force sing miyamna changba thingduna maning halanki haire Adubo Army ki truck amadi Kuki militants singna leiriba maikai adomdagi thaurakkiba matamdagi nongmai kappa haurakhe matamaduda nongmai maruk ngakpigani
Kaya manak nakpada laiba naran sainagi IRB camp ta nongmay maru kaya pairak padage. IRB na handuna kuki militant ke maikaitam na kapkhe loinena hojik moirang lamkhai da miyam ga Central Force ke gari sing lambi thatuna makhatana amata changhan khidre marakta lakpa gari army ke gari amasu miyam changdana thugai khre. Numidang pung ama makhairom tabadina ayuk phawda moi kanna nongmai kamna matungda yummai kayamarom ama thagre yummai tharakpasida aikoina khoisu moigi yummai asumna kanda thaba loraga asumna kanda chela khreana tabadai khoisu adi khoi school se khoi ngakpana phaina ana khoi tu khulai su yaudai khoi di sumna villager mayam ga khoi pulap school se bu ngak se na ba karakpa matamda moidi khulai paraga sida lummaga lairame ba khoi hek kenel hai kenel aujike kuki lalawbo singje aujike kenen gi mathak sida moi khulai paraga lumma lairam badagi ai di khulai yaudabne na khangawdane khoi jo ngaki tension hai gadra mayam pulap karakpada khara kenen khatang henjelu bu kanda moina khulai kapakpon nong kapakpada khoi mioi ani amana adubo condition da hujik jenims ta lairi ado sini hingni ju khangde eke na pale eke maru ma se mangon da pam se direct eke maru ni habji confirm tore ado ngatang laira matung da army se khoi hujik kuki rong gi side te gi army khara kumai ado kuma ga khoi da themjin lami ado go moina kapira kuki na kapira army kangbu koina moina kapara khoi jo ado madi confirm tawdre ado kaiguma laigi da ba thogadi mangon da paleba maru se karamana kapano ado amtang confirm tawbiyo aduga lairiba manipur da lairiba manipur sarkar paleba lengak na su ngasigi lairiba irang asibu lakchin ba yana ba damtang ngasigi lairiba school asigi campus asi yaragadi force khara thambina ba khungi maigai digi ningsingjari aikoi sengna hargadi koi central force pamdre moi koi sida lambi moi gi lambi thai moi koi lambi da karakta bi da moi asum dagi kuki rom site moi kumak pai maram kai gino koi nungsiba oitadi aikoi gi asidai kabira ga koi animak da moi na sangdai na bi moi gi asum dagi kuki site gi moi na kumak pai maram kai gino aduna yaragadi koi central force koi thambiranu state force na koi ngak se na ba koi pbu haibse koi village singi mai kai digi Haukiba May Home Kanglup Anigi Marakta Tokiba Irang Asida, Suda Ladiba Kuki Militant Sing Yausilapasi Yaning de Haidunangasi, Uripokta Laiba, Kokomigi Office Tangasi, Paumi Singa Unakre. Paumi Singa Unabadu da Kokomigi Coordinator Jitin Running Omba, Paumi Singa Unabadu da Mahanga Fongdorakpada, Tampaki Lamdadi Irang Ingthare Haina Manipur government na Haidi Adubu, Kuki Militant Sing na Kutlai Paira Kamicha Miam the Kihan Bapoka Libasi, Ingtabagi Kudam la Haidi. Mahak na makataraduna State Force amadi RAF kangbuna kuki militant singda karimta tawdabasi karigino hay na makatarakhi. Situation yanga Manipur gi laibiriba ko central government gi sina hojik oribu situation asi mapung phana ko gi santi ogina lakna na bugdam ta khwai gi maru oibadi kuki militant sing ase phajin gidabani makoi laksing gidabani haiba posi aikhoin ahal mathami adu loina Manipur gi miyam gi lairiba sentiment si khangi aina khangbiraga ubiraga home minister da directly akoi pau tamgari mi haibo wafumsu akoi ni kokomi gi magai da thambirami loina akoi gi security advisor oriba kuldip akoi masamuk tusu akoi na sigi lady film se akoi khangan grabani mioi bagi akoi gi khangmang magi Manipur gi maitei sing khangmang bu pangruwang satkre se adu masimaksu kuldip masamuk khangwi aduga ahenba kuki military sing sigi ahenba aggressive oiba magi activities mayam sing se masimaksu hele haibo wafum simuksu kuldip masamang na akoi da thambire aduna pungnamaksu yengbire harga athubu matamda numin nini fawgi manungda
मियामना पाम मओंदा शांति रखासे फिबुजे लाक्सिन बोना बोन मतमदा सेंट्रल गवर्नमेंट मणिपुर गवर्नमेंट अदुगा मणिपुर की स्टेट फोर्सिंग ना मदु लोकल पिरिकदबनी हाइबो पुंसी होई थमजरी मरुइना हाइजनिंगबदी 2008 गी हुजिक फावदा सेंट्रल गवर्नमेंट ना कुकी मिलिटेंट्स सिंगा लौनरिबा तौनरिबा एपीएसमेंट पॉलिसी से फेल ओरे अदुन मसी अथुब मतमदा अनौबा पॉलिसी अमा सेमगा अखोगी लेबाक सुबु तंगदु लेताबा मु ओरे नबुगिदमक्ता अनौबा पॉलिसी अमा सेमबिगदबनी हाइबो वापम सिमक्सु सन कमांडा अखोई होम मिनिस्टर खुदांगदा हाइबियु हाइबो वापम सी अखोई थमजरे Nakalamaromda Kokomi Media Coordinator na Fongdorpada Army ki mamang da Kuki Militant Singna Maitegi Micha Miyambo Hatpa Amadi Yum Mai Thabda Karimta Tawdabasi Yaning De Nimit Nini ki Manungda State Government Amadi Central Government na Kuki Militant Singe Mayokta Tabak Amata Lokalak Trabadi Praza Miyam na Laurakpa Firepta Kokomi Susaruk Yarani Haina Makata Ki Singna Misa Miyamda Noy Kapla Fonga Asi Ana Yaura Fonga Kogi Tumina Lesin Magi Central Forcing to be election to be more to Mokoi, Yam, Ching, or President Ekoi, Tula Bakanoti. Aduna, she go Momayam, she could put a Maramorga, Miyamla, Mapanic Slava, Central Forcing tea, Manipuri, not making go high the militants in Landaduna Lariba. Mr. Miyamda, Miyamda Landariba, a could not people like that, not a Makoibu, high militants to support of Bolida, high one care full of it. Machine, Miyamna Hazana, I mean, Nini Hazabas and Miyamda Peter Gadi, Tongan, Kogi, Mogi, Makan Makapayaki, Yo, Miyamaki Lapaya, have a say, a city. Saba, Kogi, Kumina, Jeruda, Sasaruda, Yam, none of the King of the one Kayama Kogi, Hanga Bonina, Mohana, Singdenba, the Pisky Pogi, Labogi Matango, and Cravo Humpty. Haukiba Mayhom the Kanglop Anigi Marakta Tokliba Irang Asida, Suda Ladiba Kuki Militant Sing na Yausilapasi Yaning de Haiduna, Naharup Huirem Lekai Women Welfare Association Amasong, Huirem Lekai Sports and Youth Development Organization Gakut Sam Naraga, Naharup Huirem Lekai Club Ground the Wakat Mi from Pumcray. Wakat Mi from Madu Sarukyakiba, HLSYDG former President Nanau Laisembana Fongdorakpada, Manipur government na Miyamda Irang Ingtare Hairasu, Manipur gi Machi Dadi Irang Leptree. Mahak na makha taraduna ngasi Kuki militant singna khutlai pairaga ching da leiriba maitei michamda aki akang pokhanba sina tumin na laithokpa yadre haike Landam sida thoiba tangdu leta daba mipum khudimo mi painaba hoi suham no hong khangna kochin senadna thawai khwak ta hamna tawriba siga mari lena changchilagliba kokomi gi hoi sinau sina changchilakpa khongjang jida hoisu magi songi oina aibdi landam sigi naru women welfare association amadi hoina local sports and youth development organization na kusam naraga chungba khongjang asi tangai phaduna changin jabani hoi manipur sarkar adi irang ase hoi shanti oire tapthare na harga ngasi ngasi maksu dum thokthukri dum thoi hoi ngahaltana khulai peba koki militant singna hoi misam praja sing kinga tena da leiba sinau sinda ke kangpon bagi thodo atok mayama dum thoi mesi hoi tumina leithokpe gi tanja adu leitre na hoi logjabal loina na asigumba khungjang sida hoi saruk yajabani Amaromda Huirem Lekai Women Welfare Association ke President Chaudhuri Mayum Sumilana Fongdorakpada Hauzik Thokliba Misi Mina Amadi Thokaningdaba Thodok Thoklaba Sifauba Manipur government na Khanari haina sumlai thokpasi yaningde Hauzikti Kokomina Amadi Manipur Miyam na Laurakpa Khongfam Khudingmakta Saruk Yagani haina haike Wakat mi famada Manipur da NRC chana halu matik chadaba kuki MLA taragi mathakta dandi piyo haiba placard kaya amade slogan kaya su lauki सरकार की माइकई की वा ताब तादबा सोगलैबा yung kay sidokta na yung kay may tadan lebam sabong khangdana relief camp da awaba khangiba angang nubi unabagi awaba masa may amamasi leibak praja khoina di awaba je khalaga lei sarkar gi wari tan sanabagi santi gi wari akoi taba pamdre hujiksi isa isu singsiga pullaga khoi gi tungi punsi da haureiba angang sing haureiba nahalon singsigi damakta gi oiba lambi ama akhoina thamnana bagi dam ta tongan jaba khoi gi wafam ama leiba maira lup leiba leibak praja singsiga khana daba yadaba tanja du lae aduga loinana Oje akoina kanaguma amata da refugee ne hana pangi basu laite
ingna singna santi una tangdu laitana na lemina si habigi wafam da khakta khandara ga da lakibani adubu yengaga tokpa tumil laibani haidana apang bani hana lawraga angambana tawpa thabakta tumin makhoi yenga lekokpa china akhoi praja si mama oibi akhoi su isajing idamaktagi hingnana bagi lanphamda thawai siba hingba pamuba laitana makhoiga akhoiga punna kari tawsige haibado matang sidai akhoi khannabagi tanja do chapchana akhoi lawjari khongom hanjara roi sarkar gi wafam akhoi makhata na taba pamdre athuba matamda sarkar na haribasi santi gi lambida santi oina ba pusan bira panna tabada khanari habdo akhoi ngai bagi matabdo thamjara roi isajing ga tanara ga sina phani habigi wafam do akhoi maduda oina lepchara gi haina Haukiba May Kunhumdoida Education Minister T.H. Basanta Kumar gi Makhada Youth Social Welfare Association Asinduna Pangthokiba painting competition si Utlogi Relief Camp amada prize distribution ki thoram ngasi pangthokre prize distribution asigumba competition asi sinlibagi maruiba pandamdi haje koiriba laibaki irang asina maram oiraga pikliba angang sing asigi wakhal lana chatkidanaba lairik tamningba sing adugi moral hanthakidanaba sinbani Ngarang BJP Mizoram Pradesh ta thadorakhiba warol adu chumi lali haiba khangnaba national ke thakta wari sanagani haina BJP Manipur Pradesh ke President A Sardana Fongdokre wafam asing ase niti pa tuthekta laiba thambal sanglen da pangthokiba pawi singa unaba amada Fongdokibani mahakna makha tana hai BJP Mizoram Pradesh na makhoigi oiba warep ni haina pauche da haplakhiba warol adu BJP Manipur Pradesh na condemn tawi Manipur gi integrity kaihandana thamnaba BJP Manipur Pradesh na matam pumbada leptuna legani me ahumdagi hauduna lamdama sida sigumba irang thoklakpa haibisi laibak thibani thodokadada awaba taraba singa madi thodok thokfam mafam singda BJP Manipur Pradesh ki miyoi singna chatuna akupa warol lawraba matung Central amadi Security Advisor to CM Kuldip ki mafamda oiriba phibam masigi matangda report thamkhigani haiba wafam Sardana makhatana fongdokhi BJP na lauriba ware paper da yaurei base strongly Bharatiya Janata Party Manipur Pradesh na condemn tawi national level da ekoi wari sare national level da wari sara kanda masigi reality asengba natraga achumba masipuna maksi puthokpiyo haibagi chapchaba ekoi gi fire pibiyo haidana koi gi di national level yauna koi thamjakre aduna masigi soidana result ama lakani Manipur gi sugumba luraba tanja sida masigi tangkak sidadi ekoi punama yamna unite oina ekoi Manipur se kannanabagi damakta hotnabiba mathau tai leiriba praja singi marakta misunderstanding oiba yaba adugumba wafam sing thambidanaba adugumba singdasu ai sigumba appeal semakak ai thamjage home minister na koida thambirakpa thajaba se Manipur gi integrity se kairoi haiba pot se masimadi ekoina home gi adugumba wari sana jaba kanda masi thambira I second khuding da khoi report lowi irang thoi be sport se samna torbung hairo trong lawbi hairo ngasi mak irang thoi ba sumaina hairi be sing sida khoi gi mapam da leiri ba kari karta sing plus state ki party workers sing na changjala kanda akupa report lawra kanda koina center da amadi leiri ba hongi in charge phami ba kuldip ji da koi pi tawbam thokpa Manipur gi damak ta khoi kanna hona jeri Paugi marakta na atin break amaga muklong say. The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra Supna gi minute kuntra gi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare Akupa marul kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Bigano ngasi mag-contact tobirau terms and conditions apply
Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commencement open for 2023 and 24 session. Break ki matungda mayambu taram nokchari makataba pausing upizare. Chingmi tami chilinau ni haibagi mari asi tatnaba yade haina fongdokre. Wafam asing asi ningtem pukri mapal dalaiba Federation of Civil Society Organization ki office ta pangthokpa paugi mifam amada Fox ki president Thoidingzam Maniharna fongdokibani. Mahakna makataraduna ngasi laibaktiba thodok amada Churachandpurdagi lanjelaktuna laiba mioi ama nongmai panduna kwa kaitha laiba Asian Hospital da pukhalakpa matamda laikidre hairakpadagi khoisau naraba miyam na manak nakpa mafamsingda lambi thingba amade makhal kayagi agitation chatharakpada Kolkata chatnabagi damak auto tongduna lakhiba tangkhul furup ki nupi marida akaiba thong khara tawki haibadu miyam na khanthaba amadi pau fauna haudabadagi thokiba thodokni Masida Fox na miyam gi maikai dagi ngakpi na bahairakle loinena miyam na achat awong singda aikhoigi yeknaba kanano aduga marup na kanano haiba phajana khangna thabak tawna bahaiki ki maikai dagi aikhoigi marup oiriba aikhoigi isinenau oiriba ipa isa oiriba aikhoigi naga community da leibiriba aikhoigi marup mapang sing isinenau singna thokriba thodo adu aikhoigi khanda hodaba amadi ngakhtang tugi khoisau na mar mo ka thoki bane na kanbira kanda akoi ngakpi bam thoktraba ima ibel singi marana du ngakpiu haiba wafam sima fox ki maikai dagi thamjabaga loinana fox ki maikai dagi su thokriba thodo asi akoi gi isan mari gi damakta akoi thamoi sengna akoi gi nuai tabadu phongtok jabaga loinana agitation tawba amati tongan ba tawba kanda di akoi masak muna khangbiraga akoi thabak tawbiu akoi singda leriba akoi gi hana naga base da ugraba ko ki tangkuli chin rau sing yamba sing kawai gi tungan ba maring gi tungan ba ma lairi ba sing si koi khodi maki sile naw ne makoi ko gi yengna ba matanate ngasi thokriba laibak thiba thodu aduki damakta laibak miyam gi mausindaraga Federation of Civil Society Organization singna thokriba isan dugi community da leibiriba maru mapang sing aigi ima saklaba ipa saklaba maru mapang chalaba itei masalaba ichi saklaba khodi magna ngakpira kanda koina soigi badu ngakpiu anduga ichile naw singi maridu thatat loisi haiba wafamsi Federation of Civil Society maikadigi thamjari Hojik chathariba kanglopani gi irang asida kuki lalhobani chingnaba singna tattana micham praja singda nongmai kaptuna maitei gi yum kaya mai thaba leptana chatharakliba asida aikhoi bu ngakpi senbigani haiduna lakliba Central Force singna kumhai oina yengduna leiriba si yaningde makoi gi mahuta State Force sing oina thambiyo haina miyamna fongdoknarakle ngasi Bisnupur gi masing yamlaba miyam amadi tronglaubi gi nupi singna DC Bisnupur da memorandum pisin balakpada ngahak awai akum taunaraba matungda miyoi khara khangatuna DC ga unake DC ga unaraba matung paumi singda ANUL Bisnupur gi President Lauremba Pramona fongdorakpada ngahak leitana kuki lalhoba singna khatnaba hauduna misimina yauraba faubada paliba lenga kasina karimta tauba ngamdana leiriba si fam konduna leibagi matam natre Leibak ngak pangamloidaba oirabadi Chief Minister Fam Thadokpiu, MLA Minister Kudingmak Fam Thadokpiro, Aikoina Leibak ngak charage. State Force singna Aikoibu ngak selalu, India government na Maitei Singbu tumna hatnaba thajilakpa Central Force singni haina maral siraduna, Leibak ngak ke hairagadi miyamgi apamba khangna thabak tawbiu haike. Tronglawbidagi lakpa Priyabati Kobi nupi amana fongdorakpada ngarang ahing chukpa nongmai kaptuna leiriba aduda Central Force singna yengduna leiraga maitei singna irang hauragana aikoida onsilakpa si pende athubada makoi lauthokpiu haina DC Bisnupurda memorandum pisinbada DC na thabakta onthok tamba honagani haibagi thajaba supirakki hairaduna Central Force singna mapung fana miyambu ngakpi senbiragadi aikoina su makoigi mateng pangjage mi hatlage haibagi matagum mai leiba yumlakta nongmai kappa yaningde Manipur government di warep loba ngamdraba lenga khaibudu oire athubada santi laknaba honabiyu haike ngasigi DC da memorandum pisin baduda IK Muiva DIGP Angam Kamai Romanus DIGP amade Sankar Tiwari Brigadier su saruk yakibaga loinana miyamgi apambadu munna taraba matungda pung kunmari chupna Manipurda santi leinaba honari haina DC Bisnupurna fongdoraki haire
वी लमदा थोइब थोको खुदिंग मचे ngasi paramilitary force na makhoi na mamit na una mai thara ju moi kaim ta yangsan bi da ba moi na mai thara ga yangsan na ta ga di akhoi moi bu haning ma la khoi je praja gi mahuk ta ni aduna akhoi manipur si da ngasi paramilitary force thabi ra no akhoi state force na akhoi gi khoi ngan bi ro miam praja khudi ma na masiri akhoi chuya ya ning de akhoi military force thamba yaro aduga akhoi bisempur gi jo aduga akhoi gi Polong labi ju state force na ngak pi yo aduga akhoi gi chingya tam ya ba la di ba jai what time to bisempur ju district ni ne khoi ne to sampur district gi makha da lai di ba po se akhoi gi bisempur district headquarter ne adu ba tar ga di akhoi puna ma sa masi akhoi na paramilitary force chuk tham ma ya roi chuk tham ga no akhoi chuk pam de chief minister na huji kai da uri chief minister na thaurang lor ga india government ga manara ka manipur gi lam loge na moi tha jalak bane यानिंगे अदुना कोई प्रजा मियाम ना यानिंगे प्रजा ना कोई पुना मंगना nga kani अखोई खरे नुंदां कमाई तुम दोरिगे बा सिविल लमेन ओइदि ngana chu nongmai se yumlak ta bo kapsilak bai fiba mamda uiye ba koi se yum mai thabadi doktokro yumlak ta mi leiba mafam mafam khalaga kana na kapi no bodu nongmai do aduna koi di penman da bade koi smai to nei hauche laksabani masida mayam na chu support to bidana kol lekai lekai kasin ko yadat bisnupur district ki lari ba kuding mak sin se loina mak se asigo ma thakdok se thokningai leite thokni thokloi haibasu leite aduna mayam cheksin minasi hauminasi governor da koi memorandum thajalaga solution ma porokna ba angtang siminasi koi praja mayam na Kokomi gi meeting makada yuko kakya amadi kakya apun bamaira pai bi ima event singna sinduna nambole siki manung chanba kakya tona kamzai bungda wakat mi fam chathakre wakat mi fam da prajamyam gi ngakpi senbi ba ngamdaba MLA yankai fam thadoko su makhata na sangdok pa yaroi Manipur gi saktam kai be yaroi withdraw su from Kuki militant group no separate administration protect entering of illegal migrants implement NRC immediately haina thaba slogan sing thaba placard kaya season nabaga loinana kholau kaya su lauke Kuki militant sing gichu akhoi burak semba lanthum ngak ngamdaba MLA minister yakhoi akhoi bi lanthum ngak ngamdaba MLA minister yakhoi The roar of Meitei amplify your voice now haiba slogan dangase Delhi gi Jantar Mantar da ayuk pung 13 taba matam da gi Delhi da leiba mahiroi singna namba Meitei singna wakat mi fam pham khrei ngasi gi protest adu da tongan by Hindu organization kaya su sarukya ke ngasi gi thoram adu da RPI athwa legi state president Maheswar Thaunau Jamsu sarukya ke mahak na phongdo khibada hauze koiriba phibam masida Manipur lengak na tumin na leishin ba haibasi afaba phibam natte chap chaba firep ama lawba mathau tai haike आके उन लोगों ने इलीगल धंधा बिजनेस शुरू कर दिया तो उन लोगों ने स्टेट गवर्नमेंट ने एक कैंपेन शुरू किया उसका नाम है वार ऑन ड्रग्स तो वार ऑन ड्रग्स में भारत स्टेट सरकार ने उन लोगों ने पॉपी कल्टीवेशन का जो है उन लोगों का इविक्शन करना शुरू कर दिया इस पे कुकी समुदाय के जो लोग हैं उस लोगों का इकोनॉमिक उसका बिजनेस का घट रहा था डिक्रीज हो रहा था उन लोगों ने मांग किया कि इविक्शन ना हो पर ये सरकार मतलब सेंट्रल सरकार तो क्यों सुनेगी क्योंकि इन लोगों को इलीगल बिजनेस करने कैसे दे क्योंकि उन लोगों के पास सब इंफॉर्मेशन है तो क्या है ये स्टेट का इशू है करके सेंट्रल सरकार ने बोल दिया तो उन लोगों ने इसको डाइवर्ट करके ये जो पीस का रैली हो रहा था उस पे उन लोगों ने डाइवर्ट करके पीस रैली बोल के पीस मतलब शांति का प्रचार बोल के उन लोगों ने क्या किया जो कुकी मिलिटेंट्स हैं उन लोगों ने AK-47 लेके जो चांपुर डिस्ट्रिक्ट में धरना शुरू कर दिए रैली शुरू कर दिए Amaromda protest adu da support tawbo ina sarukya khiba social justice organization kauba Hindu organization ge mahut siladuna vice president na asumna mahaki oiba motsu phongdorakhi loinana protest amanasu pen da bawafam kaya thamlakhi भाइयों के साथ मैतेई के साथ जो भी ये अपराध हुआ है जो भी ये घटना हुई है कुकीज लोगों ने जो की है जो कि जनजाति मणिपुर के रहने वाले भी वो लोग नहीं हैं वो लोग म्यांमार से ही होते हुए आए हैं हमारे यहाँ और हमारे मणिपुर मैतेई भाइयों को परेशान कर रहे हैं वहाँ पे उन लोगों के 1700 घर जलाए महादेव का भोले बाबा मंदिर का बाबा साहब का मंदिर जलाया एक 6 महीने का बच्चा वो भी घर में जला दिया उनको खाने पीने किसी प्रकार
की सारी समस्याएं उनको झेलनी पड़ रही है हमारे मैत्री भाइयों को। इसके अलावा अगर मैं आपको बताऊं तो वहाँ इंटरनेट बंद कर दिया गया। इंटरनेट बंद करना सही बात है कि ठीक है आगे कोई प्रॉब्लम ना हो, मगर ये सूचना हमारी भी तो जबान काट दी गई है। हम कैसे अपील करेंगे राष्ट्रपति को, कैसे अपील करेंगे प्रधानमंत्री को, मुख्यमंत्री को कि आगे जाकर हम लोगों की मदद कर सके। आज ये प्रदर्शन जो दिल्ली जंतर मंतर में हुआ है। ELITETV न्यूज़ चैनल की मियामना ईमेल की खुथांगदा ई पाउ थाबिरकपा मतमदा ईमेल एड्रेस info@elitv.in दा थाबिरकनबा खंगंजरे। मसी दसनतना ELITETV दा ई पाउ फाउनबगी ओइना फोन नंबर 9402890982 दा ई पाउ फाउबिरकनबा खंगंजरे। मियामना सो ELITETV की YouTube चैनल, Facebook पेज, Instagram अमदी Twitter दा सो फॉलो तौबिनबा खंगंजरे। लोइसिलपदा मरुइबा पाउ सिंग मुपिजरे। कुकी मिलिटेंट ने चिंगनब सिंगना कापदा नहा मसीरे अमा सोकले। कदांग बंदसु कुकी मिलिटेंट ने चिंगनब सिंगना कापदगी अमा सोकले। मथौ तारबदी MLA फमदगी तोकनी लेबाक कन्नब खोंजंग चंगसेलगनी हाइना कैराव केंद्रगी MLA एल रामेश्वर ना फोंदोखरे। खोसाउनरबा निंगथौखोंगी मियामना बिष्णुपुर MLA ओइबता नतना मिनिस्टर सु ओइदिबा गोविंदास कोंथौजन ना फिबा मसिदा तुमिन्ना लेसिली हाइदुना निंगथौखोंदा लेबा मयुम अकाई अतोय थोखनख्रे। क्वाकैथेल एशियन हॉस्पिटल दा थोकिबा थौदोक पाउ फाउना हौदबदगिनी कोकोमीना थौदोक अदुगिदमक ngakpinaba हाइजोख्रे। अमदी लॉ एंड ऑर्डर फिबम फचिलक्तबदगी इम्फाल वेस्ट अमसुंग ईस्टा मतम कक्तबा कर्फ्यू थमख्रे। ngasi oina ELITETV na sandokchaba Manipuri pau matang sa luisinjare mideng tabiriba singbo mukana krumjari।